All Manipur BDF Employee Welfare Association da state lengakna mathau taba thabak thorom sing tha nigi manungda paikhalagani haina thajaba pirakhiba do ngasi fawba matik taba thabak amata laukhalaktabana maram moiraga BDF sing Khutlai Thadokpagi Khongjang Changsingadouri haina association asigi Central Committee ki President SA Sanjit Singhana paumi singa unabada phongdokre mahakna makha taraduna hai saliba tha asigi tang kuntraga mathoi fawgi manungda Lengang thajaba pirakibadu thabakta onthoktrabade mathangi numit haibadi August ki tang amage ayuk anganbadagi hauraga BDF sing Khutlai Thadokpagi Khongjang asi changsinba hauragani association asina taliba demand sing haibadi Police Act 1964 gi section 19 mapung fana sanahanba BDF personnel singi service regularize tawba amade ata uniform personnel singa sab manaba mongda BDF personnel singda medical support leave amadi retirement provision singba fangangadabani haibana singba singsu yauri